Ithai Dam gi gate Mak Hangdoktaba amadi dam asina maram oiraga houjik thokliba khutsemgi echao asida amang thokkhraba ngami singi compensation leingakna pithoktabagi mayokta Apunba Mayang Imphal Lourup committee na ngasi ahing nongyai dagi Mayai lambi da Matam Kaktaba general strike Laothokhre wafam asi committee asigi thaumi singna paumi kangbu amaga loinana Ithai Dam gi satar sing mapung phana hangdabana maram oiraga Madudagi Mokhalakpa isingna amangata thokkhraba ngagi farm amade ising thumliba lambi singi fibam yengsinbaga mari leinana committee gi president yumnam nanauna lauthokhibane hiramasigi matangda yumnam nanauna hai Ithai Dam gi satar sing matam chana hangdabana maram oiraga handak chukhiba nong aduda loktak patagi mokhalakpa isingna pat asigi akoibada leiba khulsingda khutsemgi echao ase nanghanbane masina maram oiraga laufam kaya ising thumjinkhre Bank tagi loan Lourup amade araiba sana lupa kaiduna nga thadaruba ngami singi oinaso farm kaya ising thumjin khibadagi nga ayamba nanthokre laihauba nga kharana ising pumtharakpadagi ayamba sire Ithai Dam gi gate Mak Hangdoktaba na maram oiraga houjik su leptana ising mokhalakpadagi Mayang Imphal tawbul amade Mayang Imphal thanga karang phaunaba lambi ani asiso ising thumjin bana phaunaba ngamdre ngami singna thengnariba awaba kaya asigi yengnaga haukiba tangkunda dam asigi gate Mak hangnaba amade ngami singi compensation athubada pibinaba committee asina mari leinaba singda haizakhe adabu ngami singi wakat asi ngasi phawba leingakna tabagi mahut dam gi gate asi supnatagi ani khakta makhangle oirakleba phibam asina committee na kupna khanaraba matungda ngasigi ahing nongyai dagi matam kaktaba mayai lambi da general strike khongjang asi lauthokhpane general strike asida analayeng education media amade lining laishon gi mari leinaba sing komthokane awaba taraba ngami singi khongjang asida manipur miyam maru oina mayai lambi da khundariba miyam na sum mapung phana support tobiu haina nanauna makhata na phungdokhe Koigi lomi singi mangkraba koigi property sing adu khetipuron pibiu na haijabani madu response laktabadagi koi balse tawjabani haiba balsida koigi Imphal gi praja sing amadi melembi de leibi praja sing dasu koigi ban tawjabasi mateng pangbiu amde koigi nga loi sigrabani bank digi lo lora nga thadajaba sana lupa kaijaraga koigi nga thadajaruba adegi chahi magi karakpa income na imung manung pujana na bahona jaba aduga koi chaisugi mahi tambada sina jana bagi damakta tawjabani koigi farm sing di adu hojiti loina tumna mangkhrabani na sarkar na miyang changdri bawti matung baro dagi matam kaktaba melambi bal tawjabasi myang ting pangbiu